Khurumjari Image TV Meeting Tabi Ribasingbu Mende no Maitem Nataram Oxari Masinu Pilipau Pizari Case Samagi process Sathering Manunda Paumi Signal Legal Reporting Piduna Pau Fong Bayade Process Loidriva Pau Aduna Miam the Lan Sat Kinabagi Masakama Oyali Haina Hindustan Times Ki Legal Editor Utkers Anana Fondo Cray Wafam Asingasi High Court of Manipur Amadi Manipur State Legal Services Authority Masal Sana Sinduna challenges in legal reporting and the role of media Haiba Hiram da Nomagi Oiba Kana Nainabaki Tauram Ama High Court of Manipur Judges Loans hold the Pangto Kiba Tauram Maduda Fondo Kibani Kana Nainabaki Tauram Maduda resource person Oikiba Utkars Ananahai Miam da Asengba Achumba reporting Pina Wakonabada Paumi Singi Taudang Yamna Chawi Court na Thadorak Pasterol Singda Paumi Singna Public da Kanganri Ngai Mamangda Court Kamari Lainaba Singa Pau Paunaraba Matunda Case Kudingma Cross Sect Tauraba Matung Hanjin Kupna Yengduna Asengba Achumba Kanglaba Matamda Pau Fongadabani Mapung Fadriba Case Natraga Process Sathariba Case Ama Miamda Kanganbada Lana Satkiba Yaba Pibam Laibana Case Mapung Faraba Matunda Pau Adu Fongadabani Case Ama Loishanaba Honabada States Kaya Ama Lay Paumi Singna Court ki Seasonariba Lol Singh Asi Hana Kanghanaba Tabak Thoram Kaya Amasu Paikhanaba Sem Sari Masi Paumi Singbu Hena Mayek Sengna Kanghanduna Niom Sumna Pau Foma Ngamnaba Paikalak Pakong Thang Amani Social media Paiba Mio Singnasu Miam da Saktak Yaba Photo Natraga video upload Toba Yaba Yadabagi Matang Dasu Munna Kangfan Togi Maduna Kangdana Tabak Taubana Tungda Akaiba Kayam Lakani Haibasu Kanga Dabani Nakal Ama Kaktangi Wataraga report Piroi Dabani Loinana Juvenile Oiriba Singi Case Sing Lakpada Miam da Kangan Bayaba Yadabagi Matang the Su Paumi Singa Kana Nainaki. When the notices are issued, the court will also clarify whether all the respondents they are being asked to respond to the notice or is it one or two departments or usually the government, because that petitions are usually enforceable against the state and its instrumentalities. Now what is the state and what are the state's instrumentalities? You will have Article 13 of the Constitution defining it. So you must understand that if there is a constitutional court, it will relate to a lot of constitutional issues, and therefore we must also understand and have the basic understanding of the Constitution. Tha Sigi Tarukta Mitay Nupa Ama Kuki Singni Chingnaba Singna Mihatina Halaga Hundoklam Lava Matunda Jiribam da Irang Horakpana Maram Oiraga Jiribam District Asigi Boro Bekra Subdivision Gi Butankal Haiwa Kunnaduda Laiba Mitay Gi Yum Ani Marni Chingnaba Masak Kangdaba Singna Nasi Nongalamdai Ahing Pung Ani Kara Henba Adwaida Mai Taram Le Hairi Yum Tumna Mai Tabi Kraba Mio Singadudi Butankal Dagi Senja Maitai Sahi Humpu Matoi, Laikidraba Chenjam Kalasan Amadi Wahengbam, Moina Babu Singh, Sahi Humpu, W. Kulo, Singhi Yumni. Maina Thado Piraba, Butankal Dagi, Senjam Sanatomba, Mitai, Sahi Humpu Matoi, Laikidraba Chenjam Kalasan, Singhana, Aikoigi Paumi, the High Kibada, Aikoidi Butankal the Lejabani, Karani Mamangda, Irang Fatare Haiduna, some rifles na, Bekra Romdagi, Mi Puraga Lakpa, Duda Aikoi Busu. Pubirakpani Kudakta Lakpa Potsai Sasan Singchu Loina Tamlam Laga Lakpani Haina Fongdorakki. Liverpool Sitani Kuna Shai Shara Sel Pisitani Javaga Laise for Kudakta Hinga Vitamakana Karin to Paraquality Koi as my Tori the Butan Gandala is the Nishu Jamjavani for Jumahum Katani Mite Jumda Lady Asitani. Aina mo kari haigani sarkar na sibo amutang miyeng changdi ragadi hani aina ek khanjai Saliba Tha Asigi Tang Tarukta Kukini Jingnava Singna Mihatina Hatopi Kraba Jiribangi Sorok Atingbi Kunaudagi Soibam Sarat Kumar Singh Sahi Humpumanga Apopa Laikidraba S Babahal Singhi Mihatki Matundagi Ngasi Paubada Yung Mai Thaduna Irang Horakpana Maram Oiraga Hauzik Jiribam Vidyanagarda Laiba Multi Super Complex Indoor Hall Singdong Lekai Upper Primary School Sorok Atingbi High School Amadi Children Home Harinagarda Saidangduna Ladiba Relief Camp Singda Tongan Tonganba Mio Sing CSOs Amadi
political party kayadagi leptana relief materials sing pirakpa leptri ngasi Jiribam district ki Dibong GP gi manung sana laiba Islamabad tagi Rainbow Club amadi Islamabad Maira Paibi ani na pullaga Jiribam gi Vidyanagar da laiba multipurpose sports complex ta Maite Pangal isilinau singna kun dagi seng khaina duna amadi Hawaii yauna sana thaknaba polam sing mateng pangki Islamabad Maira Paibi gi President Nurina Begum na haikibada Jiribam district asi Jati mayamna punna khundaminaba apikpa mini India haina sukhangnaba lam amani masida fatraba kuki singna mete isilinau singi mathakta landaraktuna awaba tahaliba amadi yung kaya mai thadopibagi thawongsi thamoi sokna nungaizde haina phongdoki mahakna makhata na haikibada awana tariba singi damak Islamabad Maitei Pangal isilinau singna saruk yazari haina su phongdoki Jiribam da yamna tangdu leita nan sisana na hingminaramba Jiribam ni jat suna leibani dumini India su khangnari bani wa khanghaudana ratna lekhidabada mafam mathung hukta bam yoi kharana mahako ni hathina harpirambagi damakta Islamba Rainbow Club amadi Maira Paibina nungaitaba ongtoksari loina na khigi relief camp da leiriba pajama ya punamakta awaba da saru ya jari ekoi su saru ya kini Impal dagi lakhiba Salaisa Pibarel Punsi Marup SPPM Manipur gi Thaumi singna lanchelaktuna leiriba Jiribam gi relief camp singda chatuna yengsin khre yengsin khongsat ka mari leinana Salaisa Pibarel Punsi Marup SPPM gi General Secretary Sagol Sem Sanjit na haikibada Maitai gi Lining Laison amasung Inat ka mari leinana MLA Lorembam Ramesor gi makhada Linkhatpal Loop amani ngasi aikhoina Jiribam gi tongan ba mafam da hangliba relief camp singda changduna awat apa sing yengsin batana sel gi tengbang oina su mateng pangjaki haina phongdoki matungda su aikhoina mateng pangjagani haiki khongchat asida saruk yakiba SPPM gi member Konsam Binoina haikibada makhoi lakpa matamda relief camp ta leiramba miyoi singna haibada Jiribam dagi manung sangshinna leiriba boro bekra asi security matik sana leitabana makhoibu protect tawba ngamde ngarang maktasu butangkhalda yum ani mai thadopiramle aduna SPPM gi maikaidagi government ta appeal tawzaning badi mafam aduda security matik sana bibiduna masa gi yumda hanjin hanbiyu haina sarkar gi pukning stingsinki Kaksing district ki Waikhong police station gi manung sana leiba Umathel manakta Imphal lomdagi sajik tampak tamna lakhiba thong sanaba polam sing yawba BTRF ki gari ani miyamna Umathel lagi faraga pukhraga Kaksing khunau thongam maning lengang singda mai thaduna amang ata thokhan Thaudok asi ngarang ayuk pung mapan makhairom tarakpada BRTF gi crane ama amasung truck ani da thong sanana ba yot ki fambak yauna polam sing puduna lakhi non local ahumna thorakhiba truck ani adu khamduna check tawbada thong sanaba polam sing adu yauram ki miyam aduna kuki singna Manipur Turel mathakta ke molnom village manakta lenga ki athing bagi wangmada saba hokiba thong adugini khanduna Gari ani adu phajinduna thamki paw adu tanarakpadagi tongan bakhul kayadagi lakwa miyoi singna irang sagalaktuna gari ani adu pukhraga Kaksing khunau thongam maning lengang singda mai tharam kibani hairi miyamna gari ani adu puduna satkre hekta bada mafam aduda Kaksing district police ki SPTS Bikramjit amadi makok thongba officer singsu sangsinduna thiba humbagi thabak sathaki Kaksing district police ki kangbuna sangsin khiba matamda gari ani adu mai chakpa horambadagi Kaksing district police ki kangbuna mai adu kannaba khona hobadagi ka hena chawnadi amangata thokhodre adum oinamak mai tharam liba miyam adudi mafam adudagi satna khirambana mifa mipungi pawdi leitri adum oinamak Waikhong police station na thodok asiga mari leinana case ama lokatuna thijinna ba hokre hairi mai thakraba gari sing Waikhong police na ngasi ayu angan bada lokhat kre hairi ngasi ayuk pung mapan rom tabada Kaksing police station gi manung sana leiba sora kaithel gi potpham phambam da hand grenade ama leiram le
ngasi ayuk sora kaithel da gi bom leiramliba kaithel sang adugi hek makha thangbada ngari ngatai chengchak yonba MD sauda kauba miyoi amana mahaki dukan hangnaba thorakpada phi phattaba amagi mathakta hand grenade adu leiramba thengnarakpani hairi khudakta bom leire haiduna kaksing police ta pau pibadagi police ki team laktuna yengsilaba matung pung 13 minute 15 da tekta kaidana lokhat khre bom adu kanana kari maramgi damak thamlam libano haiba hozik fawbagi oinadi khangba ngamdri hairi EP bada mangzaba leite adongi E unit amana miyoi ahumgi punsi kanba ngamgadori bani haina RIMS ki director Professor G Sunil Kumar Sarmana phongdokre wafam asi ngasi RIMS blood bank na sinduna bank aduda thank you blood donors haiba hiramda pangthokhiba World Blood Donor Day 2024 gi thauranga mari leinana phongdokhibani RIMS ki director Professor G Sunil Kumar Sarmana makha taraduna hai E unit amana miyoi ahumgi punsi kanbangami blood donate amukta tawkhidriba miyoi kayana donate tawraba matungda E gi awatpa leiramba adu kokhanduna miyoi kayagi punsi kanbangamgani E pibada isada mangzaba karisu leite haibasi miyam khanganba ama mathau tai loinana ngasi gi thauram asida RIMS ki doctor yauna staff yangkhaina E pibiramba asema hospital asigi director ama oina thagatli hainasu phongdokhi iron storage the handharakpa liver the kana bag gumba khoi regular donor am wai bada aduna chahi ma da khoi blood home mai ka dum pibe yai at least everyone khoi gi chhatra oro nurse oro da gi doctors bo biro staff bo biro we should donate blood. The one advantage is I have said on the donor side, but look at the other side. khoi gi ngasai gi daka leba mi dena ko chen chelaga khoi gi last year silakanda dengue gi yama chawai epidemic ma lai gi Mamang sahigi me tang ahumdagi hauduna kuki narco terroristing na maitei furupta atamnana satharakliba lan asigi saruk ama oina handak jiribam da kuki terroristing na maitai kayagi yung mai thaba lan thum kaya mang takhan bada natana miyoi kaya laifam laitabadagi relief camp hangduna lairiba asibu yaning dawa phongdoktuna ngasi Bisnupur Bazar Forest Gate Bisnupur gi akoibada khundariba khunja kayana thodaktuna kholau kaya laukre Bisnupur akoiba apun balup balna sinduna sathakiba khongjang duda balna koliba khunja sing ngakchau pokpi ngaikhong khulen ngaikhong siphai taubul khoichuman kwasifai nasau kha pachangbam dagi lakpa maira pai bisingna khutta maira pai na forest gate pullaba tungda Bisnupur Bazar fauduna satuna Manipur da tholiba irang yengduna leiriba security advisor Kuldip Singh khudakta from thadu Manipur gi DGP Rajiv Singh from thadu Manipur dagi Assam Rifle lauthou jiri miyam gi dama aikhoi lepli long live Manipur haibana chingba kholau kaya laukhi khongjang aduga mari leinana bal gi president L Devjan Singh na phongdokhibada Manipur lengakna daita lawdabadagi lan asi thokpani Manipur da Central Force lising humudra thajilaklabasu ngasi fawba lan asi loisinba ngamdri maram sina security advisor Kuldip Singh amadi DGP Sayol amagi manungda fam thado Manipur gi CM su pambai leitragana miyam gi mateng pamdabadi miyam su saruk yajage Sayol amagi manungda wareb ama lauraga miyam da khanghan birak taba tarabadi balna Manipur gi tonganba lupsinga akhanaba khongjang kaya su sangsilagani loinana balna jiribam miyam gi damak lepli jiribam da balna su mateng pangnaba jiribam da chatkani jiribam miyam da mateng pangbining basingna balgi GPay number 9856190469 gi kuthangda mateng pangbiu haiki matang sida ngasi nungthili pau pizaba loijare midyeng tabi ribasingbu amuka na kurumjari